Kurumjari. ISTV Pau Ming Tabiri Bisingbu Taram Nuksari, Hanbamaru Pau Pijari. Lupa Kror Kunmathoi Hena Changna More the Saba, multi-story market complex Mangasi Deputy Chief Minister Gaikangamna, Sangakre. Apabalam the Mama Ohenbada, Afava Education Piba Matuk Dai Haina, Zip Secretary or Navakishurna, Fongdokre. Amadi, Mapan Super Manipur International Polo Tournament King Nasigi, Master Indiana England Bu Amadi, Australia na Thailand Bu, Mighty Bigre. Pau Sanung Pizari. Ministry of Commerce and Industries Gisantang Makada Lupa Kror Kumathui Lak Humdramathui Changna More Gate number 2 Maya the Saba multi-story market complex sama ngasi Deputy Chief Minister Gaikangam na hongna bimetungina Sangakre. Sangabagi Thoramadu the Commerce and Industries Minister Govindas Kontozam MLA DK Korungthang Ministry of Commerce and Industries Government of India ki Secretary Rita Diodiasu Sarugyaki Ngasi Sangariba complex asida dukan Marfunitoi Conference Hall ama car parking amadi food court na chingmusing yauri Tharunga mari lainana Rita Diodiana haikibada December tang amadigi Moriasi India ki oina khwaidagi maru oiba trade center ama oirani Bharat Sarkar na More ki maru oiba si khangbagaloi Gateway of Southeast Asia ama semkat naba thabak paikhat pa hore haike Minister Govindas Kontozam na phongdokibada More si laibak ani ki khwaidagi mafam chaba lalul itik tawpham jaga ni khangbadagi Bharat Sarkar na Namphalo muk chawba kaithel ma sana na bakhangalakle Manipur Sarkar na lampi ba ngamdabada ngaire magna makhata na haikibada More si afaba kaithel ma ohenna ba khonabada santi leiba changi thoga ningdaba thodo wathok sing thokpa tarabadi More si afaba mapam mama oirabasu kana phum khangloi ai gi wakal thadolaga amato oibagi wakalon da changsilabadi More si afaba sendan pham mapam mama oiba ngamgani haike akhoi thogan ningdaba thodok thokpa mapam asida yari makhai akhoi community punamanga thingba so that the environment should be very conducive. Any traders from any part of the country may come and start their trading. Otherwise, we won't be able to improve this area. We can turn More and Manipur as a trading hub for the Southeast Asian countries. But what we need a conducive atmosphere, an environment where everybody can come and invest their sweat here. If we keep on fighting each other, then I don't think that the government of Manipur, at the same time the government of India, will help us a lot to promote this More as an international market. Deputy Chief Minister Gaikangam na haikibada khenaba kanglup mayam ama leiragasu ai gi haiba wakhalon asi thadolaga aikoi amatani haiba wakhalon na changsilabadi santi purakpa ngamgani wakhalon chakholabadi material gi development masa matum tatlakani loinana border trade hangdoklaga aikoi gi sukana ba phangnana ba suba nomba kanba mathau tai international character gi gun chenana ba aikoi punna honamina si More si Manipur gi danatana India gi magul leiba lannama oirabani agakpa phangna fajaraba More ama ohenna ba aikoi punna honamina si haina makhata na phongdoki border trade hangba se leibak ani sai ani ba mutually benefit tawna ani makana minna ba haibani adu aikoi dawjik leidi bisidi aikoi site ta khara sothanu lerega other site na khara kana be hin madon tawse sai so honor minister haikiba do aikoi ke pothok so khoja thok tana khoi kana tawse aikoi resource pano through this small market we call it lampalong drain out to le migi resource mayam do aikoi drain in to nam so khona ga na ni haijabani maramandana all the trade should be officialized. Number 2, the chatana mahal pot mayam is talk to na. Actually, number 1 channels officialized orga trade is a policy had Tanzania. Afabalam the Mama Ohenbada Afava Education Piba Matuk Dai Haina, Chief Secretary or Navagishona Fongdokre. Ngasi Senapatida Laiba Mount Edwards Higher Secondary School gi chahi kunmanga mapung pharapagi thorumda Chief Secretary o Navagisona Makatan haikibada Senapatida asiguma school ama laiba si lamdamasigi oina yamna laibak phabani afaba education piduna afaba mahiroi puthokna bahona minasi chawkhatpa lamdamama ohenna bahona bada afaba education tangai fade masida oja singi chawroba thodang lai haike. We cannot find fine words to describe. It is simply it is excellent service to the community, to the people of the state,
because quality education is the most essential for developing our society and our community. The students of this school would certainly do well in their life, as well as they will contribute to the development of our country as well as the state. Ngasigi Thoramatuda School founder president Dr. V. Alexander Pau, Senapati DC Jacinta Lazara Sandelgi MLA Nunglur Victor Amadi Maugi MLA Dikoyau na Luching Bakiana Surbiaki Wangang Kibasing na Fondong na Kibada Lising Matmapan Merfudrada Linkat Kiba Schools in Ngasifawada Apaba Mairoikia Putokungam Kre Matung the Su Schools in Apaba Mairoikia Putona Bohonabada Mating Pambu Haibawa from Sing Pondunaki Ngasigi Thoramatuda DC Jacinta Lazarasna Souvenir Ama release Toki Mairoi Singitongan Tonganba Cultural Program Kiasu Pangtoki Ecotourism the Nauzaba Mapalam Gilam Koibakia, Loktak Yang Balaknaba Hore Haina, Tanga Ngaram the Leba, Loktak Ecotourism Development Organization Gitomi Singna, Fondong Norakli. Organization Sinduna, Lam Koibas in the Mato Karamna, Loktak Fajaba Yang Gadage, Haibagi, Moung Mato Marang, Paumi Kambu Amapuduna, Yang and Kre. Kongsada Duda, Organization Ge, General Secretary, Akam Birendra, Fongo Kibada, Ecotourism Day. Mayol Lam the Labor, Fazaba Hotel the Labor Pamba Amatanate, Makoidi, Makoini gaining Liba, Mapamgi, Muis in the Ladyba, Mong Matoga Tusinaba, Hodabangakti, Asigumba, Lam Koibasingi the Mata, Yum Kuding the Kakra, Kaktuna Tambagi, Tabak Darkar Oide. Hauzik, Loop Asna, Tanga Naramda, my Pak Sao families, home stay Koba Mahangde. Exploring the Loktak Lake. Loktak Lakes, the Loktak parts, the Ladyba, Loktak Park, if you Aikoi Ayamana, Loktak Park, Yangorba, Yangore Haini, Saluruba, Salure Haini, Adumpo Masigi, Nungu, Arta Masigi, Nungu, Pazavasidi, Loktak Mayeda, talk to the power they can have the Kamugamoy. Loktak Mayeda, Toba Matamdada, Loktaki, Ladiva, Masigi, Pazava, Masigi, Magun Sekwe Kamagangane. Maramudana, Aikoi Ledogi, Pandamdi. Loktak Ladiva, Atupa Masigi Pazava, Masigi, Loliba Nungi Arta Mayamse, Masako the Miamda, national and international level the Masiko, Pondo Pase, Masil, Ledogi, Amataraba, Yamna Maruiba, Yahan Pandam. My Paksau families home stay Gimapu organization Sigi President Su Oidiba, Oinam, My Paksauna, India State, Assam, Kolkata, Uttar Pradesh, Delhi Chingbagi Matakta, German, Ireland, Japan, England Chingba, Mapalam Gilam Koibakia, home Asida, Lehenduna, Loktaki Fajava, Yangan Kre Haiki. Maki Wena, Equista, Lakriba, Touristing Saurapa, Deki Matakta, Ekoi Lake, Handaki, Tanung Chidasu, Eko Tonganba, assignment Mayamama, Ekoi Lade, Madu Hajik, Satliba, Sigi Tankunga Mapan the Su, Ekoi Lay, Kuntra, the Su Lake, Adu Kuntra Amadi, Tang Amada, Gujarat Kimakogi. Sarbodia Timama Makoi Lakani. Sarkarna Athapum Thaba Tingbadagi, Masagi Sinpam, Mangan Bikraba, Ngami, Maipak Koba Amana Fongdorapada, Eco Tourism Laknaba Organization Nasina, Honorakpa Sida, Ngami Sinda Hingnabagi Mangla Namapire. Mamangagum, Na Faduna, Sel Yam the Fangbak Mamdrabasu, Chanabayaba, Sendalanbi Amadi, Fangbangam Haiki. Masigi Lamkoiba, Ecotourism Pili, Hanga, Hosicana Tokulis. Masi nakadam dadi yam phabra khale masi sagana chu bieng chungbi ba yabaran khale ai de lairo mayam se thabo phangdaba mayam le se masi gi mating de hoji ekoi ngasi ngase mo oina subonom ba chapa atopa da phangdaba se siging kha chalo ro ko khara phanga pa adum imu manung gi maintain to bangam me aduna yan khai disi koi gi state sagana bieng chungbi raga masi gi matang support to ni usena koi lairo chu yam kana pi Kaisampat traffic point maya dengan si ayuk angan bapung ani minute nemfurum taba matamda bolero gari amaga tata magic amaga tengzin nabada miyo masire mga sokle laikidraba miyo atudi wangoi khaidem lekai digi yumnam biren sayang khaini thoi mak tata magic adubu thorokpa driver ni hari tata magic adugi registration number na MN01W2070 ni aduga bolero adugi number na MN01Z1692 ni Bolero adubu thorokhiba kaisam pat kaisam lekai digi kaisam brigades police na fakre hari pawgim nakthana atem break ma lobis
103 suba Nupilal Ningsing Numit Observation Committee na sinduna Nupilal Ningsing Thorum pangthokani haina committee sina ngasi pawmising unabada phongdokre Waimam Lekaida Laiba PPCM gi office ta pangthokpa pawmising unabada poirei leimarol MKIL Kanglamai amadi KWWA gi maruiba miui kyana surga ki Thorumasi More Jiriba Mamadi Imphal pangthokani hari committee convener Mangang Chanu Chingkai na haikibada Ningsing Thorumasi mapung phana pangthokna bahona badalam da masida leiriba miyamna sel amadi pangal gi mateng pangbiu luk amatana ban amadi block te na singba tawbiganu Thorumasi mapung phana pangthokna ba sub committee kya khaidok tuna thamle haiki Nupilan Observation Committee na pangthok sagadoriba thorum asida iramdam asigi kasin koya amadi mayai de lebiriba khudimangna mateng pangbiduna pangthok sagadoriba Nupilan umbuda tarulak suba Nupilan ningsing numit asibu mateng pangbiduna mapung phaba adugumlaba Nupilan ningsing numit thoramam ohenbi Thamaiban Praja Singna Thajaba Thamliba si Manghan Danaba Miyam Galoinana Sakut Tharangi Thabak Sing Makhata na Paikat Kani Manipur Legislative Assembly da opposition oina leiraba su chapchaba opposition gi thudang logani haina nauna marki mikhalda mai paklaba khumukcham joy kisna phongdorakli Manipur Praja gi aifanbagi damakta assembly da tongan tongan bawafum kya pukat kani haina thamlakli Speaker Tinjan ba question ba mokoi na popum do oi kudak ta popum legendre mathang bijere ga ga ti da ba jana ta bai da ra dum na ta na ai ai performance to to positive aina na party su ani le not only that ba party se central government party na han le na madrugi he na di koi real opposition gi sakta mama bi do masing yam do yam da bagi na tin si masing yam maga su wa hang daga di opposition do ya na da masing yam daga su tawom to ko opposition gi role lom to do madu sakta ba di la ka do le si gi mai sim mo kan Ngarang Khongmanda Laiba UNACO office amangata thokiba madi thongju kendra gi musing asok pan nangkiba thodokpu nungai taba phongdok laduna Manipur sarkar na chamana ba mityeng da waroisin purakna ba honabiu haina nauna miyam gi mihut oiraglaba TS Bishwajit na phongdokre Praja sinasu matungda asikuma thodok asi thoktana ba amadi chakhutpa kendra ma ohenna ba punna honamina si haina makhata na phongdorakle Karigidamotano magi school la jali khalaga thamamiba Karigidamotano mana forum park ki staff mayam paisalaga thamamiba Karigidamotano mana magi leriba khulai paiba nun paisalaga thamakana ko thagani habi intention da leramase haiba question hangdaba yaroi aduna masigi leriba whole responsibility una ko gi chairman akoi pugadabani maramdi akoi dama khoi attack to wakal legi de akoi di amna nungaina waro bo photo gi akoi na haraw phongdo phagi laksebani aduna state government na kaigumba tumina lethopo yaroi karigu individual amakhagna public ki leader amadi attack tawgani haibasi makhoi da akoi gi leiba government gi paibiri ba akoi minister natraga MLA jing atopa tawraga di karamaina khang leiba dage haibasi akoi MLA aina akoi gi leiba nauna akoi gi public na khala aba oiragasu akoi na public ki ai ki enagi manung da thopani masi tawna ba yadi haidana masi magi public na sarpoi matungina mo ama thopi matungna thugai ba ngai ba tawragasu akoi education gi oiba amadi angang jing tami mo phom da sopu yaroi haibasi ai isama gi horkan da control torkan police ka maike di control to mina hakan akoi shon gi dabani adal masi yam thuba matamda akoi nuai to ba thodok thokiba aduga awawa nanggiba mayam se sigi government na tawu yaba mateng amadi yengin ba yaba yengin bire harakanda masi thuna akoi settlement ama pubiraknaba honabi Amaromda UNACO Employees Association na Tongzu gi by election gi fall haidukpa numita thoki ba thoduk adu Biswajit ki worker ni haijaba kharana taba dungai taba wahi wata kya hanjin UNACO gi office mamangda lauksil lamba amadi nungtil gi pung ahum makhairom taba matamda candidate masana luchingba yamlaba miyam galoina security force na ngak senduna laklaga UNACO school gi main gate manakta bamula thaba amadi nungna thajin bana chingbagi thabak chatharki haina maral sirakli Maki escort kangbuna su nomai kapki gate namkhaituna escort kangbuna manungda changnaklaga nomai kap amadi atopa miyoisna nung tharakpadagi staff khara asok panangki miyamgi ihu adugi khudong chaba loduna miyoi kharana sel yauna sana khongu jacket amadi nupigi firol punna lupa lak tara mangarom gi polum sing huran ki gari achauba mari mai thadoklam ki anina loba yadan thugairam ki chaka ani panba oza singna tonglakpa gari taret mai thadoklam ki secondary school block thugaiduna mai tharam ki haina UNACO Imphal East amadi Imphal West ki staff association gi secretary Romeo amadi Deepak na sahi tawduna thadorpa cherol amana khangalakle
London Siki Nupising the Mamangai Digi Hona, Putok Saba, Tongan Firol Sing, Nomagi, Mami Sam Tarakiba Asidagi, Kananaba, Smart Society Manipur Unit Ama, Oiriba, Malem Nganbi, Yaisna, Ima, Sinai Sangna London Siki Ima Belamadi Ichel Sing Saba, Sari, Fising, Heineming Tolba, Makal Suraba Firol Sing Society Asigi President, Narengam, Submerged Singhana Honabi Matungina, Loans Down Cray. Hariba Pirol Makalsing Asida, Safi Lanpi Amadi, Aruba Todam Kiada Season Nanaba, Pirol Makalsing Yauri. Election Commission of India ki guideline matungina, Tongju Kendra ki by election Kamari Lenana, Excise Department ki Imphal East Nodal Officer, C. Raikam ki Bitang Makada, Election Court of Conduct, Chanaba Hobudagi, Narang Mikal ki Fall, Haidopanumit Fawada, Drive Satabada, Case Kuntratari, Lokatuna, Yumo Liter, Chom Yankimanga Amadi, Indian Met Foreign Liquor Bottle, Kunipan Pagatki, Fagalaba Polam Singasi, Lamfelda Leba, Excise Department ki Complex da, Maitha Dumangan Cray, Penalty Oina, Lupalising Yankee Humdoi Chatret Kongatuna, Sarkara, Revenue Kabangamle Haina, Raikamna, Fungdorokli. Ililbung Police Station ki manungsan ba White Oak Tiam da Thas ki Tang Taramapanda, Tiam Ibesa Kobinupi Amana, Sahi Tarik Katangai Binupi Macha Ama, Hat ki Habig Maral Langasi, Zerap Court Puturopada, Miam the Nupi Adubu, Warakre. Tiam Ibesana Mahaki, Lonavi, Machegi, Machanupi Sahi Tarik Katangai Binupi Macha, Amabu, Thas ki Tang Taramapan Ginuntil, Pung Animakai Taba Matamda, Halaba Matunda, Siduna Ledam Lehaina, Miam the Hijinduna, Maral Koknana Bahona Duna, Lakibadu, Police na Pagalaba Matunda, Ain Gyo Batabak local Kibane. Miam the Mahaku Court Complex da Waraklaba Matunda, Mangonda Matik Chabachera Pigadabani Haina, Miam na Kolaukia Lauki. Angang sih kita nanti, aku sih mana aku buat kita orang malam di angang sih mana aku pun itu lebih ahan lupa bagi mana aku ini mana angang sih minum sih tham daba minum sih kalau kalau buat bagi angang sih apa ni angang sih lagi tadi mana minum sih lagi biar kalau hai minum sih kalau buat angang sih atau ni. Manipur Integrity ki Yumbi Makong ama oiriba Aimol Kangbu ki marakta Masel Umkana Badagi Fibama Sida Aimol ki Anoba Mirol Singda Mawung Maril Tadaba Fibama Kudol Oina Piram Badanatana Kanglup ki Irang na Kaidongida Apaba Kunayama Sem Kide Haina Amukona Tadoro Pachero Lamana Kangalakli Apun Mamising Lising Nipan Rom Tamak Laiba Aimol Furuki Manungda Kanglup ki Lal gi Fibam Sem Narakba Si Laibak Tibani Nakalani gi Luching Basingna Umkanari Basi gi Batangda Laibaki Amadi Laiminari Bakanglup Singi Wa Taduna Apaba Lambel Amada Punna Chaminanaba Amukona Apil Taurkli Sasan Tauribalai Langaki Taburoi Sinasu Lokot Yaba Tabaksing Lokat Patangai Fadi Hari Tauzi Paugi Marktana Temba Brekama Amukana Lobis Lilong Haurebi Idol Development Association Sunduna Lilong Lautara Dagi Sana Kong Fawda Labor Lambi Tarahumdugi Nagyet Lu Nalanduna Nubitrani Chumna Satarpa Social Service Cam Solution Gray Tarunga Marilenana Association President M.A. Jabar Khan Fongdoropada Lilong Haurebi Maya Lekai Dagi Akoi Beda Labor Lambi Tarani Toy Sarkana Mijing Changpi the Badagi Lambi Satok Sasunda Miamna Chauna Kudong Chadaba Mayokna Dunala Kibane Sarkana Yangbi Draba Pamsing Miamna Angamba Tabakara Haudoklam Labadi Matung Ilakani Kanbadagi Lu Nalan Bigi Tabakasi Chatabani Lekai Sida Taknaba Sing Fangdaba Madi RLI Scheme Yadabana Chingbasing Sisu Marilenaba Authority na Atumatamda Yangsin Haningi Haina Fongdoragli Tasing naman miusing sina napi magama tadir pe wakal leite duga tingkang bambi fuktok pe wakal si yaudre makoi pura dalan sangar ba mari metai na khunna bajib kar ma su makal ki gari ke leite sida ngaur leine ke bidala re parjame am jine khucham naraga hida ai ba ori ba del development association me lai kai sina koi ki club ki oiba member mayam se ke thomi mayam se ke pullaga koi pangthok sin mitrani thoini ni sapchana Gas School Singa Kham Lerktagi Senior Advocate Namoizum Ibotum Bisingabu Manipur High Court ki Additional Advocate General Oire Haina Law Secretary na Order Matokre Sangai Film Festival ki manungsa na pangthokliba Sangai Asian Film Festival singani sumna taramanga gi ngasi future film da imagining them Singlen Sana amadi Taiwanese film Dream Flight Utkre amarom da non-film section the Atenba Film Mari Ratan Tiam Man of Theatre MK Binodini April 6 Amadi Song of Mangsaba Utkre
Manipur Rural Bank Porompat Branch na sinduna Ketrigao Community Hall da nomagi oiba Financial Literacy Awareness Program ama pangthokre Jila Parishad Member Pradhan amadi mari lenabasina sarugya ki Hauzik Sadabagi Pau Lovisi Sanabagi Pau Pizari Mapan Suba Manipur International Polo Tournament ki ngasigi match da India na England bu amadi Australia na Thailand bu mighty be kre Manipur Sangai Festival gi sarguma oina Manipur Horse Riding and Polo Association na sinduna Imphal gi mapal kangjibung da tim manga na sarugya duna chathariba Mapan Suba Manipur Polo International gi ngasi sanagi ahan ba match da Manipur gi Polo sanarui sina sarugya riba India na England bu panjal tarani thoi ohumda yamna laksana mighty be ki India ki panjal singadu P Ozin ahanba ani suba ahum suba amasung mari suba chakrada panjal taret chanki S Bimol na ahanba amadi mari suba chakrada panjal ani chanki atopa panjal ahum aduna Ice Abung Kumanna mari suba chakrada chanki bani England ki panjal ahum adu Michael Hona ahanba amadi mari suba chakrada panjal ani chanki atopa panjal aduna Zach Adriels na mari suba chakrada chanki ani suba match ki sanaki ba Australia na Thailand bu Panjal Nipan Mari the Mighty PK Australia gi mai pak gi Panjal singadu William Francis White na ahan ba ani suba ahum suba masung Mari suba chakrada Panjal Mari chanke James Henry Bell na ahan ba chakrada Panjal ama amadi Zach Arky Bell amadi Robert Miller na ani suba chakrada Panjal amam chanke atopa Panjal aduna Thailand gi sanaroi Sukhapana Bonida Panduna chanke Thailand gi Panjal Mari adu Supasai Sukhamphana ani subamadi ahum suba chakrada panjal ahum chanki atopa panjal aduna Verajit Wakro Sona mari suba chakrada chanki ngasi sanaka mes ki thormapu oina Manipur gi Chief Secretary au Nabakisor DGP Said Ahmad amadi Chief Minister gi Secretary and Ashok Kumar su sargya ki hayeng England amasung Thailand ani sanagani Sagolban Mantri Mayum Laikai Voluntary Organization Sinduna Sagolban Bijoy Govinda Playground Tim Kunitoina Sargyaduna Satariba Marisuba Edison Sagolban Kendra 7-a-side Orphan Football Tournament King Sisanaki Ahan Mesta Sasan Tangjam Lerakna Usababan Klapu Goal Manga Amada Amadi Nisuba Mesta Sai Bijoy Govinda Mamang Lekaina Kwa Ketel Tiam Leka Youth Organization Bugol Amasno the Mighty Pikre Ahum Suba Mes Sanagadaba Citizen Club Laktabadegi Saipona walkover lokre. Sahi asigi oina pangthokadoriba Yankei Bapan Suba Sisimit ki winner da lupa lak manga amadi runners up da lupa lak ani piragani haina All Manipur Football Association ki President P Ragumani na pangmis na fundokre. Ngasi polo ground da leiba association asigi office da pangthokiba pawgi mipam amada association ki Joint Secretary Nilo Susargya ki President P Ragumani na makata na phongdokibada North East khwaidagi chawa senfam oina All Manipur Football Association na sinduna pangthokadoriba chahi asigi Yankei Mapan Suba Sisimit as football tournament asi chahi asigi December ani dagi state asigi team tara nipan amadi mapalam gi team ahum yauna punna team kuma thoina sarugya duna pangtholagani hana leiramba prize money gi matangda ahomba leire AIFF ki advisor Vaising Vutiana Amphagi Tabak Thorum Sing Tagat Pongdok Lambalai Kre Maki Maike Degi AIFF ta Pangbaya Mateng Pangangani Hivasi Nungai Pongdoi Pangtokodoriba Tournament Si Mapung Fan Pangtok Naba Honabada Manipur Praja Section Kudik Magna Mateng Pangbi Naba Apil Toki Asigumba Ahongba Prize Money Si Lairabanina Mapandagi Akoi Tim Sing Lakpada Kharadi Mateng Oigragadra Haibasi Ayhakna Tamjari Tawadabu Manipurasi Ban Blokena Laiba Maramna Mapandagi Lakpa Tim Sing Asida Awaba Mayukna Dabdinate All India Football Federation Gi Advisor Bachung Bhutia Lamdana Akoigi Amphana Gidamakta Ay IF dagi tawuyaba khudimak tawge haibirambabu ahakna makusu thagat phongdokchari Pawgi mifamadu sarugya kiba Amphagi General Secretary L Ranjit Roina sahi asida pangthokiba state league
team tara amadi tongan tongan ba district sing da pangthokiba top division gi winner nipan amadi mapalam gi team ahom na pangthokuturiba yang khai mapan suba sisimit asida sargyagani haike hairiba tournament asi hoi mapal kanjibungda sanabasi habusaraga loisinbagi sarukna khumalapak med stadium da yengbi bula ko mayam punamaki khudong saranaba all manipur police association na sinjagani asumna sinjagadari tournament asida handaki sahi asida pangthok chagadari asida mayam punamna tournament asi hena phajaba sakta mamu porapu yarnaba hena mapung phaba tournament oinaba hanagi lermiba mongudagi khaytang hengatna sinba yanaba prize money ki matangda ado organization matangda khara hongdo ahin leiba All Manipur Football Association sinduna kumalampak artificial top ground da team taret na group ani thok na khaidok tuna chathariba kun taret suba junior boys inter district football tournament king as sanaki ba ahan ba match da district sports association kaksingbo Imphal West district football association na goal manga amada mighty ba pikre Imphal West ki goal manga adu SS Netrajin ahum sanki atoba goal ani aduna TS Kisan amadi A Kinex nasan ke ani suba match ki sanaki bada Imphal East District Football Association amadi District Sports Association Sadr Hills goal amamam chanaduna draw set kre Imphal East ki goal adu Azuruddin sanki Sadr Hills ki goal aduna thangkho paung sanki bane hayeng ayu DSA Bisnupur amadi DSA Jiribamani sanagani Manipur Sangai Festival ke mari lena Youth Affairs and Sports Department na Kumalam Park Manipur Kangsangda Manipur gi nat ke oiba Kang Masana Singh Pangthokre Tharumasida Youth Affairs and Sports Department gi Director W Bhaktaras Manipur Sarkar gi Consultant Dr. R.K. Nimai Amadi Yas ki Joint Director K.S. Pramoda Susargya ki nasi exhibition mes wina nupi kangkut amadi nupa kangkut ki mes ani sanaki All Manipur Volleyball Association ki meeting makhada Youth Development Club Arong Kuno Awang Laikai na sinduna club asigi ground team tara ni thoina group mari thona khaidok duna sathariba first inter village men's open volleyball tournament ki final the NYVA Naurem na YSC ke khola khongbu set ahum sino kunmanga tara taru kunmanga mapan amadi kunmanga tara da mighty ba piduna champion hoikre tournament asigi best player da NYVA Naurem gi N Tomba amadi best setter da N Budachandra na takre best player amadi best setter tarba sanaroi sing da lupa changa pikre winner erba team da lupa lising tara amadi runners up tarba team da lupa lising taret pikre All India Football Federation sinduna home and away basis ta chathariba Hero India Second Division I League Eastern Conference ki oina tha sigi tang kunipan da Guwahati Football Club ki home ground oina Railway Stadium Guwahati da Manipur ki team Neroka Football Club ka sanagadoriba match asigi da magnasi Imphal thadokre Imphal thadok tune gi mangoina na chingmerong da leba Hotel Class Grande da paungmi sing amadi Neroka FC ga official sing amadi sanaroi singa paugi mi pamama pangthoke paugi mi pamadura sargya kiba coach Give Raikhan amadi manager TS Arun Kumar na sanagaduriba match asigi matang da wapam kya phongdoke Atopa ting ai lite lingiba team sing da sum yengu kan di Manipur ma mayam yauri anu takpadi players honda badi na teba wa khoi sida facility do lei no mo chatkebani adu ba khoina dum facility do pi di sigum player ma pan sanib player me am je khoi Manipur sanabi ragadi Manipur ki team ja phaba ai liki matima mo hoine thas Tungda Hotel Classic Grande proprietor TSW na sanaroi Kumar thoi amadi official ani Classic Grande dagi lamthake Aroiba da maruba paw makana bizari Lupa crore Kumar thoi hena sang na more da saba multi-story market complex mangasi Deputy Minister Gai Khangamna miyam da kusinda kre Afaba lamdamama ohenbada afaba education piba mathuk dai haina Chief Secretary O Nabakishore na phongdokre amadi Mapan Suba Manipur International Polo Tournament ki ngasi ki match ta India na England bu amadi Australia na Thailand bu mighty ba pikre ngasi ki ISTV ki paw matang sila losin jare meng tabiri basingo kaina na beathang nezari